ngasi phongkhibase phongsingi editorial opinions ama katang lokhachara kanda mayam da thamjage duga mayam su loifukta minasi haina su mayam da thamjari duga mayam gi wakhalon su sujoi soiduna comment box ta thambiramu duga ngasi share tawjagaduri special content editorial opponents tiki lokhalakpa content sigi mamingsina Athuan Abonmai hatkiba tarabadi tampakta lairon chanbiyu apunba singlai pak Manipur amagidamakta tumba saba khangdana wajaramba misa amana laikidabasi Manipur puwarita lehuragani haiba larainungdagi kangabam ingaremba malem laikoipung asida laidiba taibang miyoiba kudimak nongma natragana nongmadi sungsoi soidana siragadabani haibasi miyoiba aikoi kudimakna loina khangnaraba wafamni siragadaba lairaba miyoiba mapo asina mana pamjaba mana khanjaba amasum aningba apambagi wakhalon matungina hinglingai matamda tongan ba sinphamsing pangthoknai taibang miyoibana poklaga laiba khunai gi yaiphanaba khunai amagi apun masaktam manghandana natragana khunai sa singasi manungda kanglup furup ki kaidana nungsi sana tinnana amata oine hingminnanaba mathau mangam pangthokpa silam sintha sinbang ba haibisina miyoiba furup ki manungda khwaidigi sawba loinai khamnai daba amasu matik mayai leiba miyoi poki thaudangni kanglai lamdamasigi kanglai puwari nainabara naitom taba maset makaigi oiba miyoi khujo khrana humduna amasum sumduna ngakthi sablaga ningkha tamna hingamdana leliba khunai amadadi khunai adubu maimit pangnaba hotnaba haibasimasu apang phatasingi maraktadi awaba amani haibatai kanglai lamdam singlai pagasida kanglu furup kuntraga mapananga sidagi sahi rol kyagi matamdagi singlai sa sing aikoi amaga nungsi sanana tinnana amasum apun masaktam ama masak masu thokna leiba ngamnabagi damakta kanglai mapari athoba mamom thauna phabi kayana panmang thana awana kya masing khangdana sangsinnarakli haibisi puwarina khudam sangnam piduna lakpana ngasi phawba tatpa kangba leitana khangminariba amasuni lawi nena tadaba saram thaklam khangdaba kanglai sa singi punsirol da khunai gi loinai khamnai daba awa saithengna hingbagi punsi marelda kariguma matamda yamna sathiba yenghai tahaidaba thawdok singna hingminariba akoi maselda khaibung nahanbagum thoktabasu natte lawi hingminariba kanglai singlai sa singi marakta pokpadagi ngasi phawbra singburoi tamburoi akoi masel amatani ima amatagi masa singni apunbagi saktam makhal amatana kaiba yaroi haidaba miyoi khunja sing kharasu akoi gi irakta yetuna leidi habigi thawong kya ngasisu leptana uribasi tasengna khunai asigi oina khwaidigi lebuk thibani haina lawdaba yaraktre saliba thasigi saichat kungani thoi September kum English ngani kunga mathoida Tamelong district ki lower ground da Manipur lenga ki makhara paikhat pe scheme development sing sangaba masum anauba kharagi ore uyum tamna bagi damakta se minister nongthongbam Beren Singha gi khongchat kamari leinana zirarong mapari apunba Manipur singlai park asigi awangba Athuan Abonmai bu minister gi go to hills ki thauram pangthokningaida amasum security force singi hek mamangmaktadigi NACN singnabasingna overpower tawraga fadana pukhraga hatoklaga thamnamba haibasimak sanga gi lista chatpa wakal mapung fadaba mathibong mitambal amasum minukhang mirei hat ki thawongni haina singlai sa singna amata oina launari basida lamdamasigi kanglup furup singi lairiba lanai miyoi sing lup kyana thamoi sokna launari basi maram yamna saba mani Abonmai tamthina halaga langthoktuna thamlamba madi ngasigi lairiba singlai sa singna thamoida phawriba pendaba nuaitaba awabigi nungnang lakriba amasung khonjel singna ngasidi kanglai yumthong khudingda iwai inil yaiduna lainakhre Abonmai ma ki loina be masa ani hundoklami thawdo osira tongan CSO singnasu misi sigi matangna tumina laisiloi dauri habigi wafam kaya print and electronics media singda masum social media singda lep laitana nongmagi phongdokna be hengalakli
पुनमक सिंग असि खुनाय अमा लैरी हाबिगी चप चाबा मियामगी मरम जाबा थौदांग लवे कंगलै लमदम सिंगलैपा असिदा अफबा मिबु पुकनिंग थौना हापीदुना हेना फनबा मियामगी दमकता थवै हक्सांग यावना थबक तौनबा कंगलुप फुरुप कुंथ्रागा मपनगी मियोयसिंगना सौगत पिबगी महुत्ता सिंथनबा यैखाय थिनगायबा मसुम लाइफ एटेम तौबना सिंगबा लोइनाय खमनायदना सथरक तारगदी मतौ क्रमना अखोय मसेल नुंसिनबा पुरकनी हाइबसी पुन्ना खंथमिनबा मतम ओइरे हंदक अबोनमाइगी मियाद असिदी कंगलै मियामगी ओइना यामना पेंदबा मरम सुंसा सादबा थौदो अमा हाइबदु ओइबना लैंगा असिदा मतुंगदा असिगुम्बा मखलगी मिसिमिना मिफा मिपुनगी थौदोकसिंग अमु हन्ना थोक्तनबा यामना सेक्शनबा वरेप अमदी फिरेपको लोइनना लैंगा वायेलदा हेना फजनबा मिसा मियामगी पुंसी अमसुम लंथुम ngak सिननबा खुजिल थौरांग अमा नौना सतननबा खननबगी मतम लौबा मथौ तारे लमदम असिदा पालिबा ngasi laingak nasu mamang na taukhidriba go to hill go to village go to school na singba tunglam sata ningsing duna lehauragadabi skim mar furom ngasi ma paikhatlagdibasi miyam nasu yamna harauna thamoi singna scheme sing asigi damakta harauribani adubo yamna lebak thibidi law and order gi matang na singi leidiba district singda law and order ga mari leina pamdaba thaudok sing marakta tholakpa singi manungda Abonmai gi thaudo asida thoktabi yaba thaudokta laingaki leiriba security kaya singaduna masa gi mitmangda hakthengna thokpa oibana khoaidigi lebak thibni amasum security personnel singna section dabadagi ni haibesimadi video footage ama thadorakpada uriba saktam singasina mayek singna takli Athuan Abonmai asi asamba misa amanate mak pokna pham lamda masida kanglu furu maselama gamaga nungsi sanana amata oibigi khunai longi saktam saganaba asang bathaumi ama oirami haibisi lamda masigi miyamna sapsana khangnare mangna hinglingai matamda singlaiba sigi damakta tunglam satki punsirolda yaifanaba wafam kya hairamasingi manungda kharadang panba tarabadi aibo hat khiba tarabadi tampakta lairul sanbiu Singtam punna sakhut minaraba matamda Manipur sakhut kadabani assembly asi khulamagi meeting nate masagi conduct of business lai haibasi hill areas committee na khangpham thoi ADC bill puthona ba khonaribasi pass tawbanate bill asi tamgi miyam CSO laingakna yadabani haibadu sandoklaga propaganda tawnabani singimi tamgimi haidiba wafam asi ngasidi sizinabagi mohutta punna yengminaba sangi Bill asigi matangna public convention singba amata tahodana khudakta puslakli basi miyabo apang basibani Bill asigi damak tamgi CSO singna yaningdabagi wa yamna nganglaga samjaraba singmi singda lana laukhigani oiroidawa bill asigi maramda issue sakatpa sumloi tribal MLA kharana puthokliba bill asi election gi propaganda tawu yanaba billni Mamal yamlaba maki wahai kya asi khaktanatana ngasidi makna hinglingaida lamdam asigi yaifanaba apunba saktam saganaba hairamba mipham mitin kayagi maki speech ngasidi social media singda mayam ama makpu nungsiba maka loina tinaramba singna lepa leitana miyam khangnaba phongdok narakpaga loinana Abonmai gi matik mayai sing nongmonomigi singleisa singna khangnarakle ngasidi singmi tami anigi apunba saktam sagatpada achauba thodang loramba Athuan Abonmai gi saktam Murti ama palibalinga asina Imphal Mayol gi mafam sab yenglaga laihauriba aikhoina ningsing khubam ama mawong maril tana semgatpa sagatpa mathau tare ngasigi mirol asigi magomba thauna phaba singlei paki singlei sa ama aikhoigi iraktagi hingjrong mangjrongda selak senfoinaraga minungsi khangdana asumba asingma khara tawruba amadi miyamgi apunba saktam saganaba punsigi thodangni khana laurubada manung matam sadana masana yeknaba yamna leire khangjarakpana makna maki imung manungi nupi angang singda pauminarambagi wafam pauksi asimangna yamna marik sumna phongdokre makna hairamba wafam asimangnasu Athuan Abonmai asama misak miyoi ama natti haibisi mak laikhidraba matungsida amuk hena matik mayai laihalle khalli haiba ngasigi editorial
opinions asi asum phongdok pire duga myam gi wakhal lo sungsoi soidana comment box ta thambiram moine channel sigi mekedi gi thamjari duga pathok sa ki bi soi gi balan ki bi yaur myam nangak pigini matam matam gi maroi be I pausing leptan myam update pizera kainasu channel sigi mekedi gi myam thamjari and thank you.